Akashbani Imphal R.K Gorani na pau pajari ahanbada maroiba pau Mukhyamantri Yumnam Khemsana haidi Raijas ta ingtapa puraknabagidamak Kanglup khudimang amata oina phaminaduna wari sanaba tangai fade Tamenglong jila ki Hagwailungda leiba Pau Sankar Kane Vidyalaya gi nauna saba building asi video conference ki khutangda Rajyapal Ajay Kumar Bhalana sangakhre India Med Bivhagna Manipuri awangpo Rajya singda lagliba numini asida kan manong sugani haina orange alert lauthokre Nongsu Bengal Vidhan Sabha Mikal ani subam de aroiba tangkagi ngasi bothadana khebigi sangsada marfudra mathoirom yauki amasung Pradhan Mantri Narendra Modi ngasi Uttar Pradesh ke Hardoi jila da kilometer Sangwa marfudra mari sangba Ganga Expressway hangdokre Mukhyamantri Yumnam Khemsana hairi Raija asida hojik santi amasung tangdu laitaba purake hairabadi lamdam asida khundaminariba Kanglup khudimangna phaminaduna wari sanabagi tangai fadaba lei wafam masing asi Langthabal Vidhan Sabha Kendra gi manung chanba Haureibi Chajing Karam amasung Lilong Chajing Water Supply Scheme gi augmentation amasung Naran Konjen Mayale kaida saba Singkhang Community Hall yauna tongan project sing sangabagi thorumda Mukhyamantri na phongdokhibani Mukhyamantri na hai maki anoba sarkar asina mahusagum tangdo laitaba punsida hanjilangnabagidamak thabak kya pakhelinge cherakta kanagumba kharana thugaina bhonaba si yamna laibak thibani chakhotpa lamdam am oirakna bhonabada santi hana purakpa haibasina amata ngairaba lambini Mukhyamantri na hai miyamna pendabadi horokliba ihau kayada nauri yauna asopan nangba yaba khulaising paiduna ihau hawa haibasi yamna laibak thibani Sri Khemsana hai Community kuntratar na punna khundariba Manipur se ingna sikna phaminaraga wari saraga thajanadaba leibadu mekatsi haina khanaraganda toan ba singi jagada anirak suboina jiribam chatpada jiribam da tariba community khudimak magi mayunda loina hanjalaba matungda nusi na leimina hawi khwaidagi nuaijadaba pointi jiri dagi halakpa hek nongan ba trong lobby da bom pokaidana pikhrawa ngang masa ani leigidaba irang panba kang kharan soidana tormgani haibasi sarkar ya serba thajabani soidana sufagani chenmam su leite sakhatpa lamdama oinana honabada shanti porapanatana aide option leite Tamenglong jila gi Hagwailungda leiba Pau Sankar Kane Vidyalaya gi nauna saba building asi video conference ki khutang Rajyapal Ajay Kumar Bhalana sangakhre building asi donor mantralaya gi senthang makhada sabani Thaurumad da Rajyapal na Purba Sima Vikas Partistana Raijigi Manu Hanjen Mafam Singda Sakot Thaurang amasung Siksha Phagatnaba lauriba Thaudang Thagatba phongdokhi Rajyapal na donor mantralaya makhada leiba North Eastern Council Shillong na mateng panglapagi-damaksu thagatba phongdokhi Indian National Trade Union Congress Federation INTUC gi nauna khalaklaba President MD Tajuddin Shahabu taram opgi tharoma mangasi Imphal gi Congress Bhavan da pangthokre Manipur Pradesh Congress Committee na sinuna pangthokpa tharomaduda dolasing makok thongba lusingba sing saru yakhi MD Tajuddin Shahabu INTUC gi Federation President oirakpasina lamdam asigi miyam gi damak trade amadi commerce sector ga mari lainaba thabak tharom singda asobo daita lorkani haibgi thajaba dolasina phongdokli Manipur State Power Distribution Corporation Limited MSPDCL na hairi mamang de internet service da atingba lairambana smart prepaid meter singda maigi paisa loikhrabasu mai muthandana piramba adu mathang thagi mari degi hogduna maigi paisa thidokdaba consumer singi mai piraroi hairi MSPDCL General Manager NG Kiran Kumar thokpa cherol amada hai hairiba khudong sadaba asi mayokna danabagi damak consumer singna thidokdana lairiba maigi senpham sing hairiba matam asi phawbi manungda thidokna ba khangal lakli Paugi marak thana tenba break ama. Iche, nang pau mo tarabo yang ngayon pau ma. Kaidorogi mituma nang Ho nang rest of company khang bro, rest of. Khangi kaidorogi Delhi da base over company rest of mattress ki do kadobai khangui du. Rest of company gi ne chahi kun manga subagi haibadi silver jubilee gi oina miyam da choba discount ama piri haibisi nang taja bro. Haima tadri ne du dia. To ai haige ba se megi tang amadagi na tang kuthra mathoi phawbu se tha ma chupna miyam da mattress haibadi ne company sigi mompak laibada amuk to khidriba mom da ne discount mayam ma piri ye adu sune sahi tare tagi sahi kun phawbu warranty piba mompak ngakta adudi kadai dei leidui ba
Kadai de noi mi ai bu chatningi mi. O salam owang lekai sangai thel road sagolban mabudong mantri lekai de leiba pena store da satlaga leidoiba Adudi ai lambi thoe chatle tomba. Restop of mattress miyam ne hena khangbire hippada hakchang da yamna comfortable oiba mompak ni silver jubilee gi offer sing asi adom su soidana lobi ho nasimak lengsin biraksi pena store tabiriba pawasi Akas Bani Imphal dagini Manipur yauna awang nupo raja singda lagliba numinini humni asida akan manung sugani haina orange alert laukthokre India Med Vibhag Imphal Center na hairi Manipur gi mafam ayamada akhak araw yauna nong suraba yai Center asna thokpa cherol amada hai mafam kharadadi pungda kilometer 30 dagi nipu phawba yang na sitpa nusit kaloina nong kan suraba yai phibamasi lakadorba numit humni da sumayuk naraba yai hairi Amarom da Mizoram ge jila mari da nonglei nusina ju humudra taret amangata thohan khre masig manung da aizol da jung ko thama pan yauri masina maram orga jila mapan da sunga sisu school shuti thadokhi India Med Vibhag hairi Assam Nagaland Mizoram Meghalaya Tripura masung Sikkim da sunumini asida akhak araw yauna akan manong sugani ISPB vaccination campaign ngasi ukro jila da paksana pangthokre district immunization office ke serol amana hai Tha asi haurupadegi hauju phawda nupi macha sam hena hida kapthokhi ISPB vaccination campaign asi Pradhan Mantri Narendra Modi na chahi asi February 9 da hawdokhibani campaign asi manung sanna chahi 15 surba nupi macha koti amaga lakh 15 da hida kapthoknaba pandam thamli Kuki Women's Organization for Human Rights amadi Kuki Women Union punna sinduna ngasi Kangpokpi jilagi Thomas Ground dagi hawduna miyamgi rally ama satkre tungda jila adugi Deputy Commissioner da memorandum amasu pisinki Biotechnology Vibhag ki makhada laiba BRIC Institute Bioresources and Sustainable Development BRIC IBSD Imphal ga Manipur Technical University ga ngasi yanasi ama sai tawnakre Janasi esi manungda BRIC IBS degi research scholar singna Manipur Technical University ki PhD program sing charu yanaba research tawba yahanba institution asina anina research tawminaba amadi seminar singba punna pangthok minabana singba yauri Council of Higher Secondary Education ki class 12 ki improvement examination ki application form sing pisinbagi matam laukthokle Council ki Secretary KS Ashwini Kumar na thokpar cherol amana hai subject mari fail orba improvement thagadaba mahiro singi oina makhoi gi original mark sheet amasung darka laiba fee ga loinana application form sing mathang thagi kun phawing manungda pisingadabani paugi marak thana atenba break amamu Khanghanjaba ama Akasbani Imphal gi ayaba yaudena station asida sandokliba program sing social media platform amadi mobile app sing da live streaming amadi recorded oina sandokpa thengnari Akasbani Imphal gi program sing matam pumbada aphaba amadi awangba thaki transmission standard da sandoktuna lakli adubu ayaba yaudaba lanai platform sing da sandokliba program sing asida transmission standard sing ngakna sattabana station asigi mingchat thianaba maram oiri Thawong sing asi Akasbani Imphal gi satna pathap amadi niyong gi wangmadani loinana chenaba miyoi sing mathakta ain gi oiba cherak lokhatpa yai haina khanghanjari Akasbani Imphal dagi pau tabiri Nongsu Bengal Bidhan Sabha Mekhal gi ani shuba amadi aroiba tangkaki bot ngasi thadana kre bot thadabgi sangsada marphudra mathoi dasmik ahumlom yauki Tangkakasa Jila Taret, Kolkata, Haura, Nadia, North 24 Parganas, South 24 Parganas, Hooghly, Emasung, Purba Bardhaman gi Bidhan Sabha Kendra, Samgani Punithoy da bot thadana ki. Mikhal asi niyom sumnamsu santi oina pangthopa ngamnaba Central Armed Police Force ki company lesing aniga sangwa yauna quick response team lesing taruk henbana polling station sing section angak sen ki. Polling station khudimukta CCTV camera khendan official singna kumna yengsin ki. Assam, Tamil Nadu, Nongsu Bengal, Kerala amsu Union Territory Puducherry bot masing matang thagi marida punna thigani. Pradhan Mantri Narendra Modi ngasi Uttar Pradesh ke Hardoi jila da kilometer samngang mapudha mangri sangba Ganga expressway hangdokre. Thormal da wangang bada Pradhan Mantri hai sei lising ke Ganga Turel na raija asigi lifeline oiduna lakli ngasi hangdolipa expressway asina raija asigi sakwa thorangi lambi da anoba lifeline ama oiragani.
expressway asina raija asig atoba raija singi marakta chatok chachin hena laitok handuna industrial investment logistic agricultural marketing amaso regional balance aso kanaba kaya piragani Uttar Pradesh Expressways Industrial Development Authority na semba expressway asina raija asige nongsup mayai thangba amsong nongpok thangba saruksing single high speed corridor kuthangna samna lagani amasong masina raija asige khwaidigi sangba expressway oiragani Expressway asina raija aske jila tarani toy Mirat Hapur Bulandar Hardoi Unnao Raebareli Pratapgarh amasong Prayagraj phauduna satkani Mapal Thromati Dr. A.J. Shankar Nahairi ahongwa amasung tangdu leitadaba kayana thaleba malem asida Indian diplomacy na leibaki oiba wakhalon mangda thamduna panam kaya phangnabagidama khongpham chetna lepli wafam asing ngasi mantri na New Delhi da pangthoba taramatoi suba heads of missions conference ta leibak asik high commissioner amasung ambassador sing da phongdokhibani Social media thaglakpa warol amada mantri na hai haukiba sahi tara asida Indian diplomacy gi matengna leibak asina malemgi tongan leibak kaya afaba mari thamba ngamhalli ngaksel mitra Rajnath Singh Italy gi ngaksel mantri Guido Crosetto ga hayeng New Delhi da unaduna wari sanagani ngaksel mantralayag gi warol amana hai mifam asna lusing anina leibak anina ngaksel gi lamda tengbang pinarib amasung masiga mari leinaba tongan ba hiram kaya da kumna khanagani Italy ngaksel matri ga hayeng khongset asina maki ahanba Bharat khongset ni Sarkar na hairi nongsup ASEAN tangdulaita da phiba mayuk na rabasu leibak asda domestic LPG award pa leite New Delhi da ngasi pangtokiba inter-ministerial briefing da petroleum amasung natural gas mantralayag secretary Sujata Sharma na hai leibak asig LPG distributor sing da LPG gas ki watpagi pau leite mang na hai online ki khutang da LPG gas sing booking tawbagi thabak su mausagum leptana lakli ngarang phawd LPG tol lising ni pan ga chanipan kunthra ni pan hena yon ki Haksel amusu yaipa yumal mantralay na sinduna good and replicable practices and innovations in public health system haibasida tarasuba jati thagi mifam hayeng Chandigarh da pangthok lagani numin ini chathagadaba mifam asi kendra haksel amusu yaipa yumbal mantri JP Nadana hawdokani mantralay na hai leibak asida haksel gi oiba khodongja da basing thenana bagidamak raija amusu union territory singna lakhotpa yaipa throng sing uthokani Mifam asta primary health care digital health innovation amasung service delivery system apanga kangalhanabagi matangda tongan ba wafam kaya su khanagadawri Hauzik sanabagi pau Naorem Victor dagi Samurau Makalaikai da chathariba anisuba Maichau Samurau Chigong Trophy Football Tournament ke ngasi SDC ground sanakiba match amada YSC amasung Milanjoy FA panjal amamam sanaduna draw chatkhi atopa match singda All Star Sanamahi na FC bu panjal ani amada thoikhi amasung Khuman Laipak amadi Kaino FC panjal amamam sanaduna draw chatkhi Chhattisgarh gi Narayanpur da pangthokadaba chahi kun makhagi Swami Vivekananda National Football Championship lisingani kun tarukta saruk yagadaba Manipur gi team ngasi Imphal thadokre Humpu mga suba Sir Churchan Singh KCSI CBE Memorial Football Tournament lisingani kun mga kun taruki lemhauriba match sing mathang thagi taruktagi hanagi sanafamda makha chatharagani haina All Manipur Football Association gi General Secretary gi Cherolamana hairi Manipur Amateur Baseball Association Sinduna State Level Sub-Junior Boys and Girls Baseball Championship mathang thagi amadagi ani fauba United Friend Library and Club Lamboi Khongnangkhong Makhong Ground da pangthoklagani yawningba club amasung unit singna mari leinaba form hayeng fawbagi manungda lauranaba association asina hairi IPL cricket ki match amada hojik ngahaki mamangda Mumbai Indians ka Sunrisers Hyderabad ka sanari hojik ngahaki mamang fawbada Mumbai Indians na toss ngamduna hana batting tawbada over anida wicket amata tudana run kunmathoi lauri Gorani Hauzik aroibada mar oiba pau amuk hana Mukhyamatri Yumnam Khemsana hairi Raijas ta ing tapa proknabagidamak kanglup khudimangna amata oina phaminaduna wari sanaba tangai phade Tamenglong jila ki Hagwailung da laiba Pau Shankar Kyane Vidyalay gi nauna saba building asi video conference ki khutang Rajapal Ajay Kumar Bhalana sangakre India Med Vibhagna Manipurian awang nupo Rajya Singda lagliba numinini asida akan banong sugani haina orange alert laukthokre Nongsu Bengal Bidhan Sabha Mekhal gi ani subam de aroiba tangka ki ngasi bothada nakhibagi sangzada marpudra mathoirom yauki amasung
प्रधानमंत्री नरेंद्र मोदी ने उत्तर प्रदेश की हारदोई जिला किलोमीटर 540 मरी साग गंगा एक्सप्रेस वे हांगदोखरे पाउ लोइजरे।